Manipurda tholiba irang asigi warishin ama puraknabagi pandamda Ministry of Home Affairs na silaga ngasi ahanba oina Maitai amasung Kuki anigi marakta wari sanakre haire. Hiram asigi matangda National gi pauche Hindustan Times na fonglakpa report amana hai Maitai amasung Kuki furubani gi marakta lainariba yengthinabagi fibam asi loisinduna tungkoina chanagadaba warishin ama puraknabagi damak ngasi New Delhi da wari sanakre. Central Government ki thaurang makhada chathakiba wari sanaba aduda All Manipur United Clubs Organization Amuko amasung Federation of Civil Society Organization Folks Manipur ki delegate tarukna Maitai Furup ki mihut sillaga saruk yakhe Kuki Furup ki oina miyoi mapal na saba delegation namana Kuki singi mahut senkhe wari sanaba ado Maitai amasung Kuki ani ki marakta thazaba thamnaba amade amana amagi mateng pangnabagi lambi ama yatpaga loinana Manipurda mahosagi phibam puraknabagi matangda akhanaba meeting thamkhe loinana Manipur gi law and order gi phibam ngakna thamba yaukna furup ani ki marakta nungsi chanaba puraknabagi matangso wari sanaba aduda yaukhi haire wari sanaba aduda Ministry of Home Affairs ki maikeidagi interlocutor oina AK Mishra amade Intelligence Bureau ki thabaktagi pothakraba Special Director su saruk yakhi haina Hindustan Times ki pawasana makhatare panba yabadi wari sanaba asida saruk yarunabagi damak amuko amasung folks ki miyoi tarukna saba mihut kangbu amana ngarang New Delhi ki damak Manipur thadokibane